ꯄꯨꯝꯅꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ YouTube channel asibu tabiriba khwai pumnamakpu taramna okchari ngasisu mayamgidamakta struggle haina mingthonba tangkaknaiba wari ama puduna lakchari wari asibu ibirakpi Thoibi Sarang wari asi paba matamda soikiba lankiba yaurabasu pumnamakna ngakpiyu wari asigi ahanba saru meham punna taminarasi punsini poklubana chinbe yada lanthengnariba mayoknariba karigi kirugani kanabu ngairugani idom lakpa punsini idom lanthengnagani kanada sathamlugani ithandani lakiba kanabu loinarugani thauna phana idom lepkani thauna phana idom chatkani hinglingai punsi tangkak asidi mai leiduna chenphadi thengnagani thauna phana punsigi lana sida mai pakpagi lambisu isana pizagani pairugani mai pakpagi firansu thauna phana sarat bungo tapna wari sasine pinkinu ne noibo khoina haibisida yadrabadi ahal nangna tai kya sararoi e ipa wa haigene ipa ne ipangal pharingai matamda taukiba contract adugibu haujikta percentage harisibu nakhoibu kitang khanthongne khoi adoda khangde thabak adugi percentage ekhoide sikimte yorokide ahal na khangna nimit mangani gi matam thari maside holaktrabadi ahal afaba kya oiroi Thoibi Mapana mobile phone aduda sariba wari adu stair aduda hobadagi loiba phawba tarami asum taramba Thoibi adu khangaudi mapagi nak yorakiba mapagi nakongda thamliba mobile adu fatlawi Thoibi khon adu yam hautana kai pamye kanana na nupi angang yorokanu shigi matangsida aise ahal sigi macha nupi ni noina pamlibado ai goina wari sanasi aingonda hayu Sarachandra machagi mihuladu khangbana pakhana hairei Bima, tap na hainong ni nangbo. Nupa dusu usitana hairei. Oh, thauna pa ba mapagi macha ningol linna mom ni na dude. Linna mom ogera langja mom ogera noina pamlibda karino. Napa ibunga na mapawdam da pai kiba contract adugi percentage ekhoidam te yoroktri. Numit mangani gi matam thari. Masida piraktrabadi napa do apaboiroi. Thoibi su karimna na kumlai. Contract adudi thiyon ki bakuire aduga hujikna chaningai thakningai leitradana kadai da kari haina thiraiba walore hai mius ta batagono nang nupi ni Thoibi kari suna chungda nupi orega kaidorage nakoina tawribadu chumme haina khanbro nakokta santhi hanba noina su Thoibi da singnariba nang yam phawra mali hayeng pung ani ngarian chingkho laktrabadi ai kanano habado masak munna khangangani Phone adu sauna kaki Sarachandra supakhatna Bima kamai to sige makoi si tarai to kani haibadi ipa thajadi paisa khra to oirabasu thinaba thorang tosira Thoibi chinbal hairap chingkhala babung kok sabigano nacha leiri wahai khara si hairamduna Thoibi su changki Sarachandra matha sana oh ai gi jagi mihulsiga ai bu karom thokadori mita torishibo Mabung mama pam lay bisunate. Pabung, Madam di. Sarat, lakli man nupa do dayang lay. Mataki kada lay kibani. Nupa do, Thoibi na lay kihay baka do tamna prap ka lay. Nupa do na, Thoibi na lay riba ka do githong adu da kokok thili. Madam, ay lakchari. Boy, changlo, thong lon da bani. Boy, thong adu hangdok do na chang lay. Thoibi mahaki leader jacket adu lisinduna lerami Madam chap chaba mafam adu khangle mikum na homsingo aigi damaktadi kari sukhangano isa ngaktok janabadi Thoibi gi serokni gari thogdomo Boy second amata jonthadi makha dale horiba makhoi manga adu da pausa satpigi Thoibi hand glove ama upsili mahaki license kan adu su checksini yapsinkhre Thoibi mobile adu call tawduna ka adu dagi thoglei Mobile aduda nungsiba khonjel amada kaurei ta tai school halabo hali wari na dumlamni ni dangak tang leraga hairake ngaktang pothagi ko Thoibi nungsiba khonjel amada adumak pakhum-pirei hoida pung ahumukti ai phone tararege ko phasana leram ko Thoibi mobile adu switch off toramduna magi kada thanami Atopa mobile do hapchinduna prap kamlai
Sarachandra macha kumlakpaduda e bema kadaiduna babung nacha khra thenglakani pakhat piramgano Ricky ga phajana leibiramuko Thoibi wahai khara si mapada hairamduna sumangda khamliba bolero black aduda tongkhatli maningda gari ani masu inari mapai bungo Sarachandra mathomta lahauri bema nangbu mandirda hana changlam khone Hingman ki bana Thoibi mapagi wa adu taba nangda gari adu kakhat ki bana hankre mikup phade gari adu thodokhi ba Ricky Babung Madam to kari story boy hoi su loina ki bani Sarat matha sana Ricky ki paukhum ama tapiramda tumina magi kada changki thorak liba gari ohum adu ngarian chingchep yauraduna Thoibi boy hoi bu kanam to kumlak kanu haina hairamlaga kai amomgum masada ki bayauda gari adudagi kumthaki leiramni ba nupa amana Thoibi bu kausili nupa aduna yam ushitana contractor Sarachandragi mamum ibe moibirabra Thoibi paukhum ama tapida phamliba nupa adugi manaktamna chungtring changsinduna thariba chawkri adu makhutna hairap chingthoktuna famduna makhong adu table adu da thangatli kaino nakhoi na pamli bese Nupa adu smoke sizinari maiku adu wawa kana yam hautaba miting amaga paisa pame khoi contract adu loikiba chahi pharabani hoi minungsiga loinana mire moirubana nakhoi chaningai thakningai leitabadugui damaktadi 50000 di aigi site gi donate tarungi sinatana nakhoida paisa piningai gi maram leiti Thoibi gi khon adu da nupa adu sauna fukhawgalei hey nang nupi nangna aduk usitabadi nanggi afaba oiroi Thoibi phamliba adu fukhawgalei sajina bane sukhangda aseng bane sukhangda noi sigumba suningdaba kaya asnani ngasigi samasa sigi mahik oiraklibase aseng ba chumba tawjaba imaleba ki damakta kathoklibana ibungi ba koya amana chaba mache tumba machet khangdana leiri aduga na khoina nungai na micham prajagi ichupe Thoibi mamai adu leithorei aina hasti yarabadi paisa silo yadrabadi amatta phangloi Thoibi ge duklingba wangang aduda lepliba nupa adu Thoibi da sauna nongmai adu tamge haina makut thangalai Thoibi khangaude nupa adugi makut adu leithyaktuna nongmai adu munduna makoktuda nami boy Rihan Rex Barun taunariba mawong aduda leiramliba nupa sing adugi makokta nongmaina namkhiba khangaude nupa aduna Thoibi de yamna kina hairai khoibu thadokpiu Ekhoi matungda tawraroi nangna hairibado ekhoi yazarage Thoibi machinbana du hairap chingkhatuna nokpa minok adu noklai boyde ingit tawkibaga mikup phade leiramliba nupa sing adu mikup aduda makhoi gi aroiba oiki Rex samadi Rihana asiba hakchang sing adubu police ta pau piduna lokhathalaba matung magi imung manungda pau piki makhoi masen khut thokna badagi leikidabani haina pauchigi khutangda hapki Thoibi mafam adudagi boina gari adu thauduna yum tamna lai Barunsu gari amada Thoibi hoigi gari adugi matung inarakli gari adu mari sumanglomda thauzilai Sarachandra gari makhol aduda taha chenthorei Bima Babung sopi rakhino nacha amukta isa singdok charukigi Ricky mandir gi thongangamo nakhoi loinamaksu nasa sing adu singdoko aduga mandir leramo Wahai khara si hairamduna Thoibi imunglomda changlaktuna masado fresh ethoklami Ricky na Babung ka story mandiroina leirose madam tholaklaga wari sarse babung ha khangdre ipana gi haktakta BP pokhaidana suidana sidori ko Sarachandra machinda wahai khara si sonduna Ricky na mandir lomda purakle Thoibi setluriba hana gi firol singadu mai thadoklami asengba fiseng setuna makhada kumlai Mayamadu ikoina mandir aduda leptuna leirami Thoibi mandir ka khalamdai aduda laibak ahum lakatuna mandir aduda karei Ricky kangsi pairo Barun chamorumlo ayarti kalake Thoibi arti adu katlami He Gobindai paibungo nachau ibi aina ngasi pangjariba sintha asibu mai pakhan bibagi dama Gobindai babu nachana hanana khurumjari Thoibi arti du katpa loiraduna Ricky na mandir gi thong adu lonsilami
Rihan, coffee amamta thaksira. Phani madam. Pabung, changlis lao. Laigi balbuk se pabung hana phangbiro. Thoibi gi mapa ado hauzik phauba nena tana sor hondri. Thoibi na mapabu drawing room da pusilai. Pabung, phambiyo. Bima, ipa na khangning libase. Pabung, maru yauna phuktalami. Pagi bema, nangbu karam thokadagi. Ipa nangi khanbada siba ngamloidori. Pabung, luna khanbigano. Makoi sing asidi hinglubagi kanadraba ngaktani. Madam, coffee. Nakai stalo. Aduga ngasidi ensang hawam chase. Se, paisa sina nanga kananonga chalo. Aduga layuro. Phani madam. Aduri pabung ay ngaktang pothagi. Hoi hoi, pothajaro. Pabung sune ipaw ngakta yengki. Sarat, Rex amadi Barun galoina na TV adu thaduna yengli. Rex na. Barun, boy hoy lak tungay da henjang semdose. Swai dek ta tawrse, lawro. Ricky do chak thangalangwani. Aduna phodong wale, swai dek ta tawrse. Sarat namuk haida e. Tawro, swai dek ta tawro. Ipasu yaubige. Yani da babung. Thoibi magi ka adu yaurabada ngasagi phone adu switch off hangduna phone adu di yengli WhatsApp changduni yengbada last in adu haujikta changlambagi leirami miss call amta leiramdaba aduda Thoibi khajikti nungaitaba phaujai adubu kari sukhanda phone adu tawrei. Hello. Da ai hale. Thoibi ai horen noin torake imanaba lei. Thoibi wari sananingna phone adu tawjarakpani adubu hairakliba wahai aduda makhatada phone adu kai aduga Facebook ta changi haujikta mamanaba lei haiduna phone thamkiba nupa adu Facebook ta online leiramba aduda sauningna phone adu muthatuna phamungda kakhatuna tumki tanja aduda Rikina madam Kagi thong adu Rikina hangdoktuna Thoibi gi ni haidana ningthina semliba chakluk adu Thoibi gi table da thambirami aduga thong adu ngasinbirami. Boy, Ricky, madam chak chahorabo. Chahodri, tum horeda. Oh, waramani, hodok pirano, hogalaga chajarani. Hoi, ekoi sathosi. Mayam adu hau tawduna Sarachandraga punna chak chaminari. Pung tara tari, Thoibi gi mobile adu kinglai. Thoibi phone lakpagi makol aduda nanghauraroi matagum call adu paikhatli. Hello, Thoibi, tumabo nangbo? Tumdrida. Tumuba malida khonjalda. Ngahak uirure. Ngalida, dakai gi ngairamjino. Ngairami, masagi tumthagi bani. Pharedo nangbu chaka charabo. Thoibi magi table aduda leiriba chak aduda yenglai aduga pakhum pirei. Charida. Phare adudi wari liba horora. Thoibi chak chadri hairabadi chak hana chathoklo hairakani khanbada wari saningmanbana chare haina oidaba nganglibani. Pai ko Thoibi natragana da video call in torora. Ngaktang wari sagise. Video call tawnaradi adum yengnaraga leiraga tummage hairani. Thoibi gi mafamda nupa aduna nongmagi magi school da tawruba sing adu wari lizarami pung 12 hek tarakpaga. Thoibi dada tummage hayeng morning da coaching leiba ko. Thoibi nupa adugi wa adu da sauri. Aiga wari sadrikandadi pung amani fo adum online le aiga wari saradi hekta tumningbro. Thoibi adu nateba dada wa mandana tawbani ba. Thoibi sauna phone adu kai call back torakadra khana ngaijabani tawbirakti Thoibi nungaita tumkirami. Angan ba yukni loya walking chelubagi gate lomda changai magi gari adu lekhom ngata teiramba aduda sumang adudagi leplau laurei. Karino, noi kanamta leitrobasibo. Thoiba pakhatna chenthorei loya ga sawa khonjela duda Thoiba imungdagi prapap chenthorei.
Sir, Karino tawrise? Thoiba gari adu yenglai. Sir, hojita samthokjagena taromani. Ai khuda to koya dadana kitchen da leizarubni sir. Nang natradi amata leitrabo ha? Sir, hojik samjaragi. Hantak tiloya kari sohaida magi kada sauna changki. Table dagi mobile adu tapai khali. Thoibi thaba number adu da call tawrei. Thoibi su. Hello, tha. Kaurakli badu da nupa adusu nungsiba khonjal da kumlai. Thoibi, dada walking chatpali. Nang tumba hogatribo. Hogatri. Hogalodana, thenya. Ngak tung kigeba, kuiroyeba. Aima, see. Dada sune school chatna balushalu gigi nang so hogalo thinga bani. Dada horin halakpada achapolero ko. Kay achapolerak tiba kay lero gi Thoibi. Khangdi ahawba ma. Hoi aikhoi Thoibi gi achapod ahawba mem lerake. Adu Thoibi dada thamage ko thom dai da mu khairake. Hoi dada. Masi hairaga anido phone thamnakraba matung loya Masadu fresh aithopa changkri. Thoiba. Sir. Thoiba du ngasai loya ki sapta du da ka du de hek changbu sungam jadri. Makuta loya na chana ba purakli badu fau thamba ngam jada thongjila du da lepi. Matawa du da Leona. Kaidore Thoiba. Sir gi chana bani. Ema. Kaidoragi piro dana. Nangam takau. Ngasai yu kari chamlam dabagi isau tawki bani. As, aini hena mai chana kidre. Thoibaga Leon gani do amana amada insina tawri ngai do da loya thonga du hangdorei. Ani do chap uyungum leptuna sor matek thingduna loya di yengduna laikri. Black formal shirt, black formal pin, necktie, blue black watch ama nupa amagi sabanda awat palai trabaloya ngamba kolomani amana furit ki pocket aduda theli. Makut namana pocket ta harap humduna mobile adu nakungda thamduna thoglei. Ani do lep lamba du da wangang da prep kumlei. Sir gi breakfast da leizari. Sir si sabi ko. Hairi ba du tana loya magi gari adu thogdoktuna school tamna lai. Ngihaki matung school yorabada mahaki room adu da loya changki. Mayamadu sir lakre haina mahi langnari. Pung mapan makai tarakpagi bell aduda mayamadu campus aduda paring lepa haunarakli. Oza sing adusu pung adu nangnaba honabada amaga ngahekta mayon sinba sangda hatu changnari. Oza nupa amana speech pirami. Good morning my dear all students. Satra sing adusu good morning sir haina komi. Class 12 ki mahairoy amana assembly adu conduct tawnabagi damak same sarami. Good morning, my dear brothers, sisters and friends. Attention, Stenadis. Attention, Stenadis. Student adugi kamanadu mahiroi kudimak ilami. I, Nilsi Thaudam from Class 12 Section A, along with the members of my class, wishing you all a very cheerful morning. Prayers purified our mind and soul. Start your day with a positive attitude and always smile to the world. Let's start our day with prayers of Supreme Authority. So, join your hands, close your eyes, and let's pray our school morning prayers. Mayamadu morning prayers haibaluraba matung oza amana mic adu paiduna lauthorei. Khoigi school asigi founder principal soibiriba ikai khumnabada matik charaba respected sir loyangambabu stage asida speech amani khak pibirinaba kauksinjari. Mayamadu principal ko khatkiba duda dumilayo yam sathibani ko. Satra sing adu masa gi uniform sing adu yengnari. Bye, ai kai watke, ai kem tawdi ko. Loya ngamba yam chinglemna mic adu da chimbal adu kitang naglap. Good morning my dear students and all the teaching staff and non-teaching staff. Mayamadu, good morning sir haina khumlami. I hope you all have started your day with a positive attitude, full of energy and smile. A small positive thought can change your whole day. And starting your day with positive thought and discipline can change your life. So, aduna school haibase nakoi khudimaki mandir ni laishang ni. Laishang asida lairiba miyoi khudimak masa gi mathau amam loina leinaribani. Nakoi khudimakna amana amabu respect tongnagadabani.
Satro oiringegi punsida khwaidagi important di discipline ni. Discipline maintain fazana tawdraba student ado mahaki punsi adumadi sum charabu khongten amagumbani. So, nakoi na ngasi school gi uniform naidana proper uniform amada laklibase phajabagi khakset panati. We learned so many good things from our school uniform. Aduna school uniform haibase checksin na luna thamgadabani. Haujiktagi hauna uniform naina chatliba students singna masagi matam mathau matik chana khangnabagi lambi ama piribani. Yengu nakoi khudima ngasi na tai puloi bell yauroi ribbon honor tawriba singase masagi mathau time management heitraba student amagi life da focus piba ngamdraba student ngaktani. Nahauriba nakoina nasagi uniform phaba jacksindrabadi nakoina hayengwai mi amamam oiraba matam nasagi sinpham ama pairako matamda karamna management tawgani. Nakoi khudima kana amana doctor oikini kana amana IS oikini kana amana kari soidaba yaurkani. Mioi khudima time management haibasidi punsida aikoina sidri faba sagunaduna loikigadabani. Aduna khwaidagi important di matambu likna sinaba matamgi mamal khangba nangna fangdiba time dugi matung ina nasagina thopang thopa. Wahai karasi hairamduna loya mahagi speech adu loishali mayamadu khuba khunari